ꯃꯤꯒꯤ ꯂꯥꯏꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯃꯔꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯃꯤꯍꯧꯔꯣꯜꯒꯤ ꯋꯥꯔꯤ ꯀꯌꯥ ꯈꯪꯉꯤ ꯇꯤꯡꯈꯨꯜ ꯂꯥꯏꯈꯨꯟ ꯈꯪꯕꯅ ꯃꯈꯣꯡꯁꯤꯡꯅ ꯃꯁꯨꯗ ꯌꯦꯠꯂꯤꯕ ꯂꯩꯃꯥꯡꯁꯦ ꯀꯥꯡꯍꯨ ꯀꯥꯡꯖꯩ ꯇꯧꯔꯒ ꯇꯥꯟꯒꯤ ꯄꯥꯏ ꯃꯅꯨꯡꯗ ꯈꯜꯂꯤ ꯃꯄꯥꯜꯗ ꯊꯦꯝꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕꯤ ꯁꯦꯡꯒꯣꯏ ꯑꯌꯥꯛꯄ ꯃꯤꯆꯩꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯉꯤ ꯑꯍꯤꯡꯁꯤꯗ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯤ ꯂꯥꯛꯂꯤꯕꯅꯤ ꯊꯦꯝꯕꯅꯤ ꯍꯥꯏꯕꯗꯤ ꯍꯅꯨꯕꯤꯁꯤꯅ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯥ ꯁꯦꯡꯒꯣꯏꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗꯦ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ ꯁꯦꯡꯒꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟ ꯊꯕꯥꯒꯤ ꯃꯐꯝꯗ ꯈꯪꯍꯟꯈꯤꯔꯣꯏ ꯈꯜꯂꯤ ꯉꯁꯤ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯃꯇꯥꯡ ꯆꯥꯕ ꯃꯇꯝ ꯂꯥꯛꯂꯕꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯑꯣꯟꯁꯤꯟꯅꯕꯗ ꯑꯣꯏꯔꯔꯣꯏ ꯍꯅꯨꯕꯤꯁꯤꯅ ꯊꯕꯥꯒꯤ ꯉꯥꯛꯂꯣ ꯑꯣꯏꯔꯦ ꯈꯪꯂꯕꯗ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯊꯤꯜꯂꯝꯕ ꯃꯄꯥꯜꯗꯒꯤ ꯀꯧꯔꯛꯄꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯄꯤꯁꯛꯅ ꯑꯕꯣꯛꯀꯤꯕꯦꯝꯃ ꯊꯕꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯅꯁꯨ ꯄꯪꯉꯤꯗꯀꯣ ꯏꯁꯨ ꯊꯦꯝꯕ ꯅꯠꯇꯤꯌꯦ ꯑꯍꯤꯡꯁꯤꯗ ꯀꯧꯔꯛꯂꯤꯕꯁꯦ ꯀꯔꯝꯕ ꯑꯍꯤꯡꯕ ꯃꯤꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯃꯪꯒꯤ ꯋꯥꯔꯤ ꯁꯥꯏ ꯊꯕꯥ ꯏꯊꯛꯇ ꯀꯠꯂꯗꯅ ꯀꯔꯤ ꯍꯥꯏꯕ ꯑꯕꯣ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯇꯥꯏꯕꯪ ꯃꯤ ꯁꯥꯗꯨꯅ ꯃꯤ ꯀꯧꯕꯗꯤ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕꯒꯤ ꯍꯧꯅꯁꯥꯅꯤ ꯀꯥꯎꯒꯅꯨ ꯅꯨꯃꯤꯗꯥꯡꯗ ꯃꯤꯅ ꯀꯧꯕ ꯉꯥꯡꯕ ꯈꯨꯝꯒꯅꯨ ꯍꯌꯦꯡꯈꯩꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨꯀꯣ ꯍꯣꯏ ꯑꯕꯣꯛ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯦ ꯊꯕꯥꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯄꯤꯁꯛꯇꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯍꯤꯡꯗꯨꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯏ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯏꯟꯗꯅꯕ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯅꯤꯡꯕ ꯀꯥꯏꯔꯦ ꯃꯥꯒꯤ ꯄꯥꯟꯗꯝ ꯑꯃꯇ ꯐꯪꯗ꯭ꯔꯦ ꯊꯋꯥꯏ ꯆꯦꯛꯂꯥꯗꯣ ꯁꯦꯡꯒꯣꯏꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯨꯕ ꯃꯐꯝ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯂꯥꯛꯏ ꯀꯨꯔꯥꯎ ꯃꯁꯥ ꯑꯃꯗ ꯃꯈꯣꯡꯗꯤ ꯊꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩ ꯁꯦꯡꯒꯣꯏꯅ ꯀꯔꯤꯅꯨꯡꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯨꯕ ꯑꯩꯁꯦ ꯏꯁꯥꯅ ꯏꯁꯥ ꯈꯪꯍꯧꯗ꯭ꯔꯦ ꯁꯨꯞꯅꯇꯒꯤ ꯅꯨꯡꯁꯤꯕ ꯃꯥꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯈꯤꯕꯗꯣ ꯌꯦꯡꯂꯣꯏ ꯑꯩ ꯁꯨꯛꯌꯦꯡ ꯌꯦꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯏꯁꯥꯅ ꯌꯥꯏꯕꯤ ꯊꯋꯥꯏꯁꯦ ꯅꯤꯡꯉꯝꯗꯕ ꯅꯨꯡꯁꯤꯕ ꯃꯩꯆꯥꯛ ꯑꯗꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯤ ꯊꯕꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯇꯗꯤ ꯂꯧꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯕꯨꯛ ꯍꯟꯅꯨꯕꯤ ꯆꯤꯟꯐꯦꯡ ꯐꯕꯤꯗꯨꯅ ꯃꯔꯝ ꯑꯣꯏ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯁꯝꯅꯥꯗ ꯂꯤꯠꯂꯤ ꯀꯩꯗꯧꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯔꯤꯒ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯅꯤꯁꯦ ꯑꯃꯠꯇ ꯑꯣꯏꯔꯦ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯂꯤꯕ ꯑꯩꯒꯤ ꯃꯩꯆꯥꯛꯁꯦ ꯀꯔꯝꯅ ꯃꯨꯊꯠꯀꯅꯤ ꯑꯣꯏꯔꯔꯣꯏ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯌꯥꯝꯅ ꯂꯥꯞꯈ꯭ꯔꯦ ꯑꯩꯅ ꯄꯥꯝꯂꯤꯕ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤꯗꯒꯤꯗꯤ ꯁꯦꯡꯒꯣꯏ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯦ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯗꯨꯅ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯝꯗꯕ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯃꯌꯨꯝꯗ ꯁꯪꯂꯤꯕ ꯃꯤꯁꯤꯡ ꯑꯌꯥꯝꯕ ꯍꯧꯅ ꯂꯣꯏꯅ ꯇꯥꯏ ꯁꯣꯝꯗ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯑꯁꯤꯕ ꯁꯪꯂꯤꯕ ꯑꯍꯜ ꯅꯍꯥꯁꯤꯡꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯩ ꯇꯥꯕ꯭ꯔꯥ ꯀꯞꯄꯤꯁꯦ ꯇꯥꯏꯌꯦ ꯀꯅꯥꯅꯣ ꯀꯞꯄꯤꯁꯤꯕꯣ ꯃꯥꯡꯗ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕꯁꯤꯅꯤ ꯀꯞꯂꯤꯕꯁꯦ ꯑꯦ ꯁꯤꯗꯤ ꯁꯦꯡꯒꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯍꯛꯆꯥꯡꯁꯤꯅ ꯀꯃꯥꯏꯅ ꯀꯞꯇꯣꯏꯅꯣ ꯀꯞꯂꯤꯕꯁꯦ ꯅꯤꯡꯉꯝꯗꯅ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯗ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯅꯦ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨꯆꯣ ꯀꯨꯔꯥꯎ ꯉꯥꯡꯕ ꯃꯈꯣꯡꯗꯨꯗ ꯂꯩꯔꯝꯒꯅꯤ ꯁꯦꯡꯒꯣꯏꯒꯤ ꯃꯤꯔꯦꯜꯗꯣ ꯍꯦꯃꯜꯂꯦ ꯃꯥꯒꯤ ꯈꯨꯀꯞ ꯂꯥꯀꯞꯁꯦ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤ ꯃꯃꯥꯗꯨꯗ ꯈꯔ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯒꯤ ꯃꯊꯧ ꯃꯉꯝꯗꯣ ꯂꯣꯏꯔꯒꯗꯕꯅꯤ ꯃꯊꯧꯕꯨ ꯇꯧꯔꯕꯗꯤ ꯃꯥꯒꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯁꯦ ꯈꯔꯁꯨ ꯐꯈꯤꯒꯅꯤ ꯅꯦꯝꯊꯈꯤꯒꯅꯤ ꯑꯩꯅ ꯇꯥꯕꯗꯗꯤ ꯁꯤꯒꯨꯝꯕ ꯃꯤꯔꯦꯜꯁꯤꯡꯁꯦ ꯂꯥꯏꯔꯦꯝꯂꯦꯟ ꯌꯧꯕ ꯉꯝꯗꯦ ꯍꯥꯏꯅ ꯇꯥꯏ
ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯨꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯕ ꯑꯃꯗꯤ ꯇꯧꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯏꯅꯦ ꯐꯖꯇꯣꯝꯕꯤꯗꯨꯁꯨ ꯌꯥꯏ ꯌꯥꯏ, ꯀꯌꯥꯝ ꯂꯥꯞꯅ ꯆꯠꯂꯤꯅꯣꯕ? ꯃꯥꯅ ꯁꯦꯡꯒꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯂꯗꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈꯤꯗ꯭ꯔꯥ? ꯏꯅꯦ ꯐꯖꯇꯣꯝꯕꯤꯅ ꯃꯥꯅ ꯆꯠꯄꯗ ꯁꯦꯡꯒꯣꯏꯁꯦ ꯄꯨꯔꯝꯂꯕꯗꯤ ꯊꯣꯛꯂꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝꯊꯣꯛ ꯇꯝꯂꯝꯕꯒꯤꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯅꯤ, ꯁꯤꯗꯧꯕ ꯉꯥꯛꯇꯅꯤ, ꯑꯍꯥꯟ ꯍꯛꯀꯣꯅꯤ꯫ ꯇꯧꯕꯇꯕꯨ ꯁꯦꯡꯒꯣꯏꯒꯤ ꯃꯤꯁꯤꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯑꯁꯤꯕꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯂꯔꯣꯏ꯫ ꯑꯗꯨꯕꯨꯕ ꯇꯥꯔꯤꯕ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯁꯤꯗꯤ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ꯫ ꯏꯅꯦ ꯐꯖꯇꯣꯝꯕꯤꯗꯣ ꯂꯥꯛꯑꯒ ꯃꯥꯒꯤ ꯃꯤꯀꯞꯁꯤꯁꯨ ꯇꯣꯛꯈꯤꯕ ꯌꯥꯏꯍꯦ꯫ ꯑꯁꯨꯝꯅ ꯑꯁꯤꯕ ꯁꯪꯂꯤꯕꯁꯤꯡꯗꯣ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯒꯤ ꯋꯥ, ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯐꯣꯡꯗꯣꯛꯅꯩ꯫ ꯋꯥꯔꯤ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯑꯊꯦꯡꯕ ꯏꯪꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯁꯨ ꯃꯇꯝ ꯅꯠꯇꯅ ꯍꯦꯟꯅ ꯀꯟꯅ ꯁꯤꯠꯂꯤ꯫ ꯃꯥꯂꯪ ꯈꯥꯒꯦꯟ ꯑꯅꯤꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯁꯤꯠꯂꯤ꯫ ꯑꯇꯤꯌꯥꯁꯨ ꯃꯤꯀꯨꯞ ꯑꯃꯇ ꯀꯥꯡꯗꯅ ꯃꯃꯤꯠ ꯈꯥꯛꯄꯒ ꯂꯥꯎꯕꯒ ꯑꯇꯤꯌꯥꯒꯤ ꯁꯛꯂꯣꯟꯒ ꯅꯨꯡꯁꯤꯠꯀꯤ ꯈꯣꯡꯆꯠꯀ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯏꯇꯤꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯩ꯫ ꯈꯥꯛꯄ ꯂꯥꯎꯄ ꯃꯔꯛ ꯑꯗꯨꯗ ꯑꯁꯤꯕꯗꯣ ꯁꯨꯃꯥꯡ ꯃꯊꯧ ꯄꯨꯡ ꯈꯥꯡꯌꯦꯟꯐꯝꯗꯨꯗ ꯊꯝꯂꯤꯕꯗꯣ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯈꯥꯛꯄ ꯂꯥꯎꯄ ꯃꯔꯛ ꯑꯗꯨꯗ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯊꯛꯇ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕ ꯐꯤ ꯑꯉꯧꯕꯗꯣ ꯅꯨꯡꯁꯤꯠꯇꯨꯅ ꯍꯦꯛ ꯍꯥꯏꯗꯣꯛꯄꯗ ꯅꯨꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯗꯨꯗ ꯃꯨꯁꯤꯛ ꯃꯨꯁꯜꯂꯕ ꯃꯔꯩꯗꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯂꯩꯕ ꯁꯦꯡꯒꯣꯏꯒꯤ ꯐꯤꯕꯝ ꯑꯗꯣ ꯑꯁꯤꯕ ꯁꯪꯂꯤꯕ ꯃꯌꯥꯝꯗꯨ ꯎꯔꯝꯃꯤ꯫ ꯅꯣꯡ ꯑꯃꯨꯛ ꯈꯥꯛꯂꯛꯄ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯥꯎꯊ꯭ꯔꯣꯛ ꯂꯥꯎꯔꯗꯅ ꯏꯔꯪ ꯂꯪꯈꯩ ꯃꯈꯣꯏ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯌꯦꯡꯂꯛꯄꯁꯨ ꯃꯥꯜꯂꯦ꯫ ꯐꯤꯕꯝ ꯑꯃ ꯇꯥꯗꯦ ꯇꯧꯔꯤꯕ ꯃꯇꯧꯗꯣ, ꯃꯤꯆꯥꯟꯅꯕ ꯉꯝꯗꯕ ꯌꯦꯡꯕ ꯉꯝꯗꯕꯁꯨ ꯌꯥꯎꯔꯦ꯫ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯤ, ꯐꯤꯁꯦ ꯑꯃꯨꯛꯇ ꯈꯨꯝꯖꯤꯜꯂꯨꯕ, ꯌꯦꯡꯕ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ, ꯃꯃꯤꯠ ꯑꯅꯤꯁꯤꯅ ꯇꯣꯉꯥꯟ ꯍꯦꯛ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯏ ꯑꯩ ꯈꯨꯝꯖꯤꯜꯂꯒꯦ꯫ ꯈꯨꯝꯖꯤꯜꯂꯤꯉꯩꯗ ꯃꯃꯤꯠ ꯑꯅꯤꯁꯤꯁꯨ ꯄꯥꯡꯍꯟꯕꯤꯔꯝꯒꯅꯨ꯫ ꯉꯝꯃꯔꯣꯏꯗ, ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯑꯗꯨꯃꯗꯤ꯫ ꯃꯤꯠ ꯈꯨꯝꯖꯤꯟꯕꯤꯔꯝꯃꯨ, ꯌꯥꯝꯅ ꯀꯤ ꯍꯥꯏꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯦ꯫ ꯀꯤꯔꯗꯤ ꯌꯦꯡꯉꯨꯔꯅꯨ, ꯑꯀꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯇꯥꯟꯅ ꯌꯦꯡꯂꯨꯔꯦ? ꯏꯃꯥꯡꯁꯤꯗ ꯈꯤꯜꯂꯒ ꯊꯝꯂꯦ, ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯌꯦꯡꯂꯣꯏꯗꯣꯏꯅꯣ? ꯅꯣꯏꯁꯦ ꯅꯔꯩ ꯌꯥꯝꯅ ꯁꯥꯡꯉꯤꯍꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈꯤꯗ꯭ꯔꯦ꯫ ꯋꯥꯍꯩ ꯑꯁꯦ ꯃꯥꯏꯕ ꯍꯣꯡꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯁꯤꯕ ꯁꯪꯕ ꯂꯥꯛꯂꯤꯕ ꯑꯇꯩꯁꯤꯡꯗꯨꯅ ꯀꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠꯇꯣ ꯍꯟꯅ ꯄꯥꯡꯗꯅꯕ ꯅꯥꯟꯊꯕꯤ꯫ ꯑꯗꯨꯝꯅ ꯅꯥꯟꯊꯕꯗꯨꯗ ꯃꯃꯤꯠ ꯐꯥꯎꯕꯗꯤ ꯄꯥꯡꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯐꯤ ꯉꯧꯕꯅ ꯈꯨꯝꯖꯤꯟꯕꯤ꯫ ꯅꯦ ꯍꯦꯛ ꯇꯥꯏ ꯃꯌꯥꯝꯗꯣ ꯑꯗꯨꯝꯅ ꯇꯧꯕꯗꯨꯅ꯫ ꯍꯣꯡꯕꯅ ꯑꯗꯨꯝꯅ ꯇꯧꯕꯒ ꯃꯥꯡꯒꯣꯟ ꯃꯆꯤꯗꯨꯗ ꯂꯩ꯫ ꯁꯨꯃꯥꯡꯗ ꯊꯝꯂꯤꯕ ꯑꯁꯤꯕ ꯁꯪꯕ ꯅꯍꯥ ꯑꯍꯜ ꯈꯔ ꯑꯃ ꯃꯥꯡꯒꯣꯟꯗꯨꯗꯁꯨ ꯈꯔ ꯃꯈꯣꯏ 30ꯃꯨꯛꯅ ꯍꯧꯅꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯁꯪꯂꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩ꯫ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠꯁꯨ ꯍꯦꯟꯖꯤꯟ ꯀꯟꯅ ꯁꯤꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯐꯤ ꯑꯉꯧꯕꯗꯨꯅ ꯐꯠ ꯂꯥꯎꯅ ꯀꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯊꯨꯞꯆꯤꯜꯂꯒ ꯐꯝꯕ ꯀꯣꯔꯧꯒꯤ ꯃꯁꯥꯗ ꯐꯤ ꯑꯉꯧꯕꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯅꯞꯄꯦ꯫ ꯀꯣꯔꯧ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯑꯍꯤꯡ ꯑꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯏ꯫ ꯄꯥꯈꯠꯄ ꯊꯛꯀꯠꯄꯅ ꯃꯁꯥꯗꯣ ꯆꯨꯁꯤꯟꯈꯤ꯫ ꯐꯤ ꯑꯉꯧꯕꯗꯣ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯈꯜꯂꯤ꯫ ꯃꯁꯥꯗ ꯐꯤ ꯑꯉꯧꯕꯗꯨꯅ ꯅꯞꯁꯤꯟꯈꯤꯕꯗꯨꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏ꯫ ꯇꯤꯜꯂꯥꯈꯨꯝꯕꯤ ꯆꯨꯕꯗꯧꯅ ꯃꯁꯥꯗꯣ ꯃꯔꯦꯡ ꯆꯠꯂꯤ꯫ ꯃꯍꯥꯛ ꯃꯁꯥꯅ ꯐꯤꯗꯨ ꯀꯟꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯅ ꯁꯦꯡꯒꯣꯏ ꯍꯣꯏꯒꯤ ꯁꯨꯃꯥꯡꯒ ꯇꯥꯏꯅꯅ ꯍꯧꯕ ꯍꯩꯅꯧ ꯑꯆꯧꯕꯗꯨꯒꯤ ꯃꯁꯥ ꯑꯋꯥꯡꯕꯗ
ꯃꯉꯣꯟꯗ ꯀꯨꯞꯄ ꯑꯉꯧꯕ ꯐꯤꯗꯣ ꯌꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯐꯤ ꯑꯉꯧꯕꯗꯣ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ꯫ ꯃꯥꯂꯪ ꯁꯥꯎꯝ ꯐꯪꯕꯗ ꯅꯨꯡꯁꯤꯠꯅ ꯀꯥꯏꯍꯧꯔꯕ ꯐꯥꯗꯣꯛꯂꯕ ꯅꯨꯖꯥ ꯀꯅꯥꯒꯤ ꯑꯃꯨꯕ ꯁꯝꯂꯥꯡ ꯃꯥꯜꯂꯦ꯫ ꯀꯣꯔꯧ ꯃꯁꯥꯗꯣ ꯊꯀꯠꯄꯅ ꯂꯣꯏꯔꯦ꯫ ꯍꯣꯡꯕꯅ ꯀꯣꯔꯧ ꯑꯗꯨ ꯐꯥꯊꯔꯤ꯫ ꯀꯣꯔꯧ ꯇꯥꯕ꯭ꯔꯥ? ꯄꯥꯛ ꯈꯨꯝꯗꯦ ꯀꯣꯔꯧꯁꯨ꯫ ꯍꯣꯡꯕꯅ ꯍꯥꯏꯔꯤꯕꯗꯣ ꯅꯥꯆꯪꯗꯦ꯫ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯃꯃꯤꯠ ꯑꯅꯤꯗꯣ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯕꯗꯇ ꯋꯥꯈꯜ ꯇꯥꯔꯛꯄꯗꯧꯅ ꯇꯧꯏ ꯀꯣꯔꯧ ꯑꯗꯣ꯫ ꯑꯍꯤꯡꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯇꯞ ꯇꯥꯏ꯫ ꯀꯣꯔꯧ ꯇꯥꯕ꯭ꯔꯥ? ꯇꯥꯏꯌꯦ ꯇꯥꯗ꯫ ꯅꯁꯥꯗꯣ ꯆꯅꯤꯡ ꯇꯥꯅ ꯅꯤꯡꯁꯥ ꯑꯝꯇ ꯍꯣꯜꯂꯨ꯫ ꯇꯥꯗ ꯍꯣꯟꯒꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯗꯣ ꯇꯥꯗ ꯀꯩꯗꯧꯔꯕ? ꯑꯩꯁꯨ ꯁꯦꯡꯒꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯀꯨꯞꯄ ꯐꯤꯅ ꯑꯩꯉꯣꯟꯗ ꯁꯣꯛꯈꯤꯕꯁꯦ ꯁꯦꯡꯒꯣꯏꯗꯧꯅ ꯑꯩꯁꯨ ꯁꯤꯗꯣꯏꯔꯦ ꯇꯥꯗ꯫ ꯍꯥꯏꯍꯩꯗꯦꯅꯦ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨꯕꯨ, ꯀꯅꯥꯅ ꯍꯥꯏꯅꯦ? ꯑꯩ ꯌꯥꯝ ꯆꯤꯡꯅꯩꯌꯦ ꯇꯥꯗ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯏꯕꯣꯇꯣꯝꯕꯅ ꯅꯣꯡ ꯈꯥꯛꯂꯛꯄꯒꯤ ꯃꯇꯥꯡꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯄꯥꯈꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯏꯕꯣꯇꯣꯝꯕꯅ ꯃꯈꯨꯠ ꯊꯤꯜꯂꯒ ꯌꯦꯡꯉꯨꯇꯨ, ꯁꯦꯡꯒꯣꯏꯁꯦ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯏꯀꯥꯟ ꯀꯥꯟꯅꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯃꯤꯠ ꯑꯅꯤꯁꯦ ꯇꯥ ꯍꯣꯡꯕꯅ ꯎꯏꯁꯤꯜꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤꯗꯧꯅ ꯍꯥꯃꯨ ꯍꯥꯃꯨ ꯑꯃꯨꯛ ꯍꯟꯅ ꯀꯔꯝꯅ ꯄꯥꯡꯂꯝꯂꯤꯕꯅꯣꯕ? ꯏꯕꯣꯇꯣꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯡꯒꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯌꯦꯡꯉꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯃꯌꯥꯝꯗꯤ ꯑꯉꯛꯄ ꯑꯀꯤꯕ ꯑꯅꯤꯅ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯀꯤꯕꯒꯤ ꯃꯤꯈꯥꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯀꯤꯔꯝꯗꯕ ꯃꯤ ꯐꯥꯎꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯑꯀꯤꯕꯅ ꯈꯨꯗꯨꯝ ꯆꯟꯕ ꯍꯧꯔꯛꯂꯦ꯫ ꯍꯦꯟꯅ ꯍꯦꯟꯅ ꯑꯍꯤꯡꯕꯁꯤꯡꯕꯨ ꯑꯀꯤꯕ ꯃꯥꯅ ꯂꯥꯛꯆꯔꯛꯏ꯫ ꯃꯈꯣꯏ ꯃꯁꯦꯜꯗꯣ ꯉꯥꯡꯅꯔꯛꯏ꯫ ꯀꯣꯔꯧꯅ ꯍꯥꯏꯕꯗꯒꯤ ꯃꯃꯤꯠꯁꯦ ꯈꯨꯝꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯥꯅꯦ ꯃꯥꯅꯦ, ꯀꯣꯔꯧꯅ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯕꯣꯇꯣꯝꯕꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯄ ꯑꯃꯨꯛ ꯎꯔꯛꯂꯦ꯫ ꯀꯣꯔꯧ, ꯅꯪꯅ ꯅꯠꯇ꯭ꯔꯣ ꯈꯨꯝꯖꯤꯜꯂꯨ ꯍꯥꯏꯈꯤꯕꯗꯣ? ꯍꯣꯏ ꯇꯥꯗ, ꯑꯩꯅꯅꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯀꯤꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯒ ꯎꯔꯝꯃꯗꯤ ꯋꯥꯟꯊꯗꯨꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯕ ꯌꯥꯎꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯂꯩꯀꯥꯏꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯕꯨ ꯇꯧꯗꯦꯗ꯫ ꯃꯁꯥꯗ ꯀꯨꯞꯄ ꯐꯤ ꯑꯉꯧꯕꯁꯤꯅ ꯎꯇꯣꯜꯁꯤꯗ ꯌꯥꯟꯗꯨꯅ ꯐꯤꯔꯥꯜ ꯃꯇꯣꯜ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯗ ꯏꯔꯣꯏꯅꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯤꯗꯕꯨ ꯀꯝꯗꯧꯗꯣꯏꯅꯣ ꯍꯥꯏꯕ? ꯎ ꯀꯥꯕ ꯍꯩꯕꯗꯤ ꯌꯥꯎꯏ, ꯑꯍꯤꯡꯁꯤꯗ ꯑꯁꯨꯛ ꯋꯥꯡꯕ ꯍꯩꯅꯧꯁꯤꯗ ꯇꯋꯩ ꯈꯪꯗꯦ ꯇꯋꯩꯗ ꯈꯪꯗꯦ ꯀꯃꯥꯏꯅ ꯀꯥꯔꯒ ꯂꯧꯊꯗꯣꯏꯕ? ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤꯗ ꯃꯁꯦ꯫ ꯎ ꯀꯥꯕ ꯍꯥꯏꯕꯁꯦ ꯑꯍꯤꯡꯁꯤꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯐꯤ ꯑꯝꯇ ꯀꯨꯞꯇꯅ ꯏꯐꯣꯡ ꯐꯣꯡꯅ ꯏꯍꯥꯡ ꯍꯥꯡꯕꯁꯤꯗ ꯊꯝꯂꯗ꯭ꯔꯥ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯐꯤꯕꯝ ꯑꯃꯗꯤ ꯁꯥꯊꯤꯅ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯐꯤ ꯑꯉꯧꯕꯕꯨ ꯍꯧꯖꯤꯛꯄꯨ ꯑꯍꯤꯡꯁꯤꯗ ꯀꯅꯥꯗꯒꯤꯅꯣ ꯍꯪꯂꯨꯗꯣꯏꯁꯦ? ꯑꯣꯏꯗꯕ ꯋꯥꯅꯤ꯫ ꯇꯥꯗ ꯍꯣꯡꯕ, ꯃꯈꯣꯏ ꯏꯃꯨꯡ ꯆꯪꯂꯒ ꯑꯇꯣꯞꯄ ꯐꯤ ꯑꯉꯧꯕ ꯂꯩꯕ ꯌꯥꯎꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯁꯤꯔꯥ? ꯃꯤ ꯂꯩꯇꯕ ꯏꯃꯨꯡꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯀꯅꯥꯅ ꯎꯄꯨ ꯐꯥꯛꯀꯅꯤ? ꯃꯈꯣꯏ ꯃꯁꯦꯜꯗꯣ ꯄꯪꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯑꯃꯅ ꯍꯥꯏ ꯂꯧꯔꯨꯒꯦ, ꯑꯃꯅ ꯍꯥꯏ ꯂꯧꯔꯨꯅꯨ, ꯑꯃꯅ ꯍꯥꯏ ꯏꯃꯨꯡꯗ ꯆꯪꯂꯒ ꯊꯤꯒꯦ꯫ ꯃꯥꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯐꯤ ꯑꯉꯧꯕ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯟꯕ ꯌꯥꯕ ꯐꯤ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ, ꯄꯪꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯑꯃꯅ ꯉꯥꯡꯕ ꯇꯥꯟꯅꯗꯦ꯫ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯉꯥꯡ ꯑꯉꯥꯡꯕ ꯆꯥꯎꯅꯕ ꯃꯇꯥꯡꯅꯤ꯫ ꯃꯃꯤꯠꯁꯨ ꯐꯥꯛꯂꯦ꯫ ꯑꯗꯨꯝ ꯑꯁꯤꯕꯗꯨꯅ ꯎꯇꯤꯟꯒꯨꯝꯅ ꯃꯃꯤꯠ ꯂꯪꯂꯗꯨꯅ ꯃꯔꯩꯗꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯂꯐꯨ ꯃꯀꯛ ꯑꯗꯨꯗ ꯃꯣꯟꯈꯥꯡꯅꯗꯨꯅ ꯂꯩ꯫ ꯑꯀꯤꯕꯅ ꯂꯩꯄꯨꯡ ꯑꯃꯗ ꯈꯤꯟꯗꯨꯅ ꯂꯩꯕꯒꯨꯝ ꯏꯀꯨꯏ ꯀꯨꯏꯅ ꯐꯝꯕꯒꯨꯝꯅ ꯐꯥꯎꯏ꯫ ꯀꯣꯔꯧꯗꯤ ꯃꯃꯤꯠꯇꯨꯅ ꯁꯦꯡꯒꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯌꯦꯡ, ꯍꯩꯅꯧ ꯃꯇꯣꯟꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯐꯤ ꯑꯉꯧꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡ꯫ ꯃꯃꯤꯠ ꯑꯅꯤꯗꯣ
ꯑꯀꯥ ꯑꯀꯨꯝ ꯁꯥꯟꯅꯔꯤ ꯌꯦꯡꯗ ꯌꯦꯡꯁꯤꯜꯂꯨꯔꯒ ꯍꯩꯅꯧ ꯃꯇꯣꯟꯗꯨꯗ ꯃꯤ ꯑꯃ ꯂꯦꯞꯄ ꯂꯩꯕꯗꯧꯅꯁꯨ ꯃꯥꯜꯂꯦ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯁꯦꯡꯒꯣꯏꯗꯨ ꯃꯥꯜꯂꯦ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯔꯒꯅ ꯀꯣꯔꯧꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯁꯦꯡꯒꯣꯏ ꯂꯩꯔꯦ ꯍꯩꯅꯧ ꯃꯇꯣꯟꯗ ꯃꯌꯥꯝꯗꯣ ꯍꯩꯅꯧ ꯃꯇꯣꯟꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯄꯉꯥꯡꯗ ꯉꯥꯡꯅꯔꯝꯕ ꯃꯌꯥꯝꯗꯨꯁꯨ ꯀꯣꯔꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯇꯟꯖꯥꯁꯤꯃꯛꯇꯗ ꯁꯦꯡꯒꯣꯏ ꯍꯣꯏꯒꯤ ꯏꯅ ꯀꯨꯞꯄ ꯌꯨꯝꯊꯛꯇꯨꯗꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯐꯜ ꯂꯥꯎꯅ ꯈꯥꯡꯌꯦꯟꯐꯝꯗ ꯂꯩꯔꯤꯕ ꯁꯦꯡꯒꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯆꯣꯡꯗꯨꯅ ꯆꯠꯈꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨꯁꯨ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯂꯝꯂꯒ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯃꯥꯒꯤ ꯂꯝꯕꯤ ꯊꯤꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯨꯃꯤꯟ ꯃꯤꯀꯨꯞ ꯑꯃ ꯂꯩꯔꯨꯔꯁꯨ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯅꯔꯦ ꯑꯃꯨꯛ ꯍꯟꯗꯛꯃꯨꯛꯇꯤ ꯑꯁꯥꯎꯕ ꯑꯀꯤꯕ ꯂꯣꯏꯅꯩ ꯃꯔꯩ ꯇꯧꯅꯩ ꯌꯦꯠꯅꯩ ꯆꯩꯅꯩ ꯆꯤꯟꯊꯥ ꯄꯧꯗꯥꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯈꯠꯅꯩ ꯀꯤꯕꯅꯁꯨ ꯊꯛ ꯊꯛ ꯅꯤꯡꯅꯩ ꯆꯤꯡꯅꯕ ꯑꯃꯃꯝꯅ ꯃꯈꯣꯏ ꯀꯨꯟꯊ꯭ꯔꯥꯗꯨꯒꯤ ꯃꯁꯥꯗ ꯂꯥꯡꯒꯣꯏ ꯆꯜꯂꯦ ꯑꯁꯤꯕꯁꯦ ꯍꯧꯗꯣꯡꯅ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯍꯧꯗꯣꯡꯗꯤ ꯅꯠꯇꯦ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅꯤ ꯁꯤꯅ ꯇꯥꯛꯄꯗꯤ ꯁꯣꯏꯗꯅ ꯁꯦꯡꯒꯣꯏꯁꯦ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯅꯤ ꯈꯜꯂꯨꯕꯗ ꯃꯌꯥꯝꯗꯣ ꯍꯦꯟꯅ ꯏꯄꯥꯏ ꯍꯧꯏ ꯃꯁꯥꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯨꯛ ꯂꯩꯔꯒ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯅ ꯅꯥꯔꯣꯟꯗ ꯇꯨꯃꯤꯟ ꯂꯥꯛꯆꯈꯤꯕꯁꯤꯅ ꯄꯥꯈꯠꯄ ꯅꯤꯡꯉꯝꯗꯕ ꯑꯃ ꯑꯣꯏꯔꯦ ꯍꯣꯡꯕꯅ ꯃꯌꯥꯝ ꯄꯥꯈꯠꯀꯅꯨ ꯄꯥꯈꯠꯂꯕꯗꯤ ꯊꯕꯛ ꯑꯃꯠꯇ ꯐꯖꯅ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛꯀꯤꯗꯤ ꯐꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯀꯥꯟꯗꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯍꯣꯡꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯍꯥꯏꯅꯔꯦ ꯀꯗꯥꯏꯗꯒꯤꯅꯣ ꯇꯥꯗ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯁꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯂꯕꯗꯤ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯣꯔꯧꯒ ꯏꯕꯣꯇꯣꯝꯕꯒꯅ ꯀꯥꯟꯅꯗꯕꯗ ꯋꯥ ꯃꯌꯥꯝ ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯁꯦꯟꯅꯕ ꯋꯥꯠꯍꯧꯕꯅ ꯍꯧꯗꯣꯡꯅ ꯀꯥꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯏꯔꯛꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯅꯤ ꯀꯨꯔꯥꯎ ꯃꯈꯣꯡꯗ ꯁꯦꯡꯒꯣꯏꯅ ꯅꯤꯡꯉꯝꯗꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯥꯈꯤꯗ꯭ꯔꯦ ꯐꯠꯇꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯀꯣꯔꯧꯒ ꯏꯕꯣꯇꯣꯝꯕꯒꯗ ꯇꯥꯏꯅꯕꯁꯨ ꯂꯥꯟꯒꯅꯤ ꯍꯧꯗꯣꯡ ꯍꯥꯏꯁꯤꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯥ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯗꯒꯤ ꯊꯣꯛꯄꯅꯤ ꯃꯈꯣꯏ ꯃꯁꯦꯜꯗꯣ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯁꯦꯡꯒꯣꯏ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯃꯤꯡꯁꯦꯜ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯏꯃꯨꯡꯗ ꯁꯦꯡꯒꯣꯏꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯌꯥꯝ ꯍꯧꯅ ꯇꯥꯔꯦ ꯃꯌꯥꯝꯗꯣ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯉꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯅ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯁꯩꯍꯧ ꯑꯃ ꯋꯥꯍꯧ ꯑꯃ ꯉꯁꯥꯏꯋꯥꯏꯗꯤ ꯂꯥꯞꯅ ꯁꯨꯝ ꯇꯥꯔꯝꯂꯒ ꯍꯧꯗꯣꯡ ꯑꯃ ꯂꯥꯛꯂꯝꯕꯗꯒꯤꯗꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯃꯥꯒꯤ ꯏꯋꯥꯏ ꯏꯅꯤꯜ ꯅꯤꯜꯂꯛꯄꯁꯦ ꯉꯛꯄꯗ ꯅꯠꯇꯅ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝꯗꯣ ꯈꯠꯅ ꯆꯩꯅꯔꯝꯕ ꯇꯧꯔꯝꯕꯗꯣ ꯇꯣꯛꯈ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯅꯩ ꯀꯣꯔꯧ ꯏꯃꯨꯡꯗ ꯁꯦꯡꯒꯣꯏꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯑꯃꯗ ꯊꯋꯥꯏꯅ ꯑꯃꯗ ꯑꯁꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ ꯇꯥꯏꯕꯪ ꯄꯥꯜꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯁꯛꯂꯣꯟ ꯌꯥꯝꯕ ꯑꯀꯤꯕꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯥꯒꯤ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯗꯣ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯤꯠꯃꯥꯡꯗ ꯄꯨꯊꯣꯔꯛꯄꯁꯤꯗ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯑꯀꯤꯕꯗꯣ ꯃꯤꯠꯌꯦꯡꯗ ꯀꯦꯀꯨ ꯐꯣꯡꯂꯔꯦ ꯋꯥꯔꯤꯁꯤꯒꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ